Nong hek ngan baga Leo Robert anina lai zabu thinnaba sem sakre. Mona su kanada su taklamda thoraktuna lai zabu ngairambani. Leo hoiso wari khangbana mona bu lawulai. Gari manung hek changlakpaga mona di lai zabu kolaga pangkap takapkre. Mahaki matawduda lai sana tapna themsinbi. Tuose kaishu khalurano ba. Moisu nongmadine soidana gyan tarakani. Mona kapna Laiza ayumda kari haradoino ay hek halakpaga bababu city da puraga layengani haramme ay bababu layeng magambaroy Laiza ay kay haigadabano karigi ngamoydoino akoy asam na yisidi akoy nangamnaba bababu layeng ni se kapkano ba haina Mona di adum makapli mabung mawaraw bana mi layri kawo makay pena kapchay Gari thoriba amadi nakan na tongliba nupa ani duso makoy wari dutai. Leo de karigino khangda managi mikap taraga haifam khangda na warakli. Themzaba sungamda shwan mirror adudagi manamna kaplibado lona yengjay. Ayuki paungdani. Garang ahing nongyayda city gi metro station manak na layba street 25 ta Sakang dabal singna nupam jakra nongmay na kaptuna halam lihairi. Hauzik pauba kanana kari maram gi hatpano haiba langlalansin amat taptok pangamdri. Hauzik oina pulis na thibo humbagi thabak jathari makata papao ngay minasi. Maraw layba minok amanok laga table na layriba remote ado lam laga TV do fat muthali. Ngarang guest house da layruba yay hainardaduna iruzaba washroom da changlai. Hek changlakpaga meeting from oiriba piyan famduda laizagi furit ka faneka yanduna lerambado ubada mayaba khakre khangi kay ngaw no nisiba selakpa mafi phao kauramba murum solaga changsinduna laizagi fanek to paige tawi makuto mu chaklep laga tamna thadarai karigino aina mabo mitaw amoina khandisa Punsi lambi lang makhangda thengnaba mahakna thamoisida khwaidagi mafam chawna kalaklibasina karigi laizagi fida amu yenglaga tapna haire nasa yawdruso nangna sepa fisi yenglaga aibu momon nokningba phawalle nangmu kanano miku khuding mai chakliba mayaba aigi punsida Laiza nang lakpadagi mayirse mutatke khanbanara Wahang kaya laktuna may thongda momondok laga magi tawgadaba mathong du tawkre. Somda toni machi sokpaduna ipapakhatkre. Akuppa wari do lithokdana tusinmada sokpani haibadagi khara nemthakre. Laiza da thokkiba thodoki wari du tabada manadi hena ningamdre. Mayumda haifet changluraga Laizagi nakta lai. Nakong to kay sa draba. Kara nari yam nabadi oidre. Mana tapna. Ay sunang ginatong ilam gadabani. Ay ni iraylay na kalubagi thok pangaktani. Yari ba angang taraga kay nung kankini. Atopo wari sase. Mana tapna noklaga. Kari wari sase hay ba no? No yambungi sase ra? Laiza tahata. Taning di ko. Kay di ko yambung no. Bab ka parun ko mi chumna sang mating pangbibadubo noi gi nating khupang na do yade ko ai di chingnai chumna pangwa matinga phaina pangwa matinga yam khenai noi do chumna pangwa mating na teba mana yare ba faranga bu thoi haibagi pibam do torokano yam li badai ro oire hoini ba faranga wa thoi haiduni wa thokpada yam bunga nungshinaram doi natro As nang wathi yang ngang brabu ay sarokani chalo tuan ma tuan da ko chen lebani angang do amaso na bada waramani nang chak to khara thong do mo haida angang ge wa baga yam khanga kini chalo mi mana sunok laga hoi ay da thok chakragi ado ensang di kang suiga ay na purak pa kang layan se siga hingol dagi napag pikra lelaga paknam tawragi Sanay be mabu habiba yagadro Laisa nokmi yam cha ala no ko chat sa thong ro chalo
ꯃꯅꯥꯁꯨ ꯅꯣꯛꯂꯒ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖ ꯅꯣꯛꯃꯤ ꯂꯩꯍꯧꯔꯤ ꯂꯨꯈꯨꯝꯗ ꯃꯣꯟꯅ ꯉꯥꯛꯂꯒ ꯐꯃꯨꯡꯗꯨꯗ ꯐꯝꯂꯤꯕꯅꯤ ꯃꯥꯏꯊꯣꯡꯗꯨ ꯃꯃꯣꯟꯇ ꯅꯣꯛꯅꯤꯡꯉꯤ ꯀꯔꯤꯕꯨ ꯈꯜꯂꯤꯕ ꯀꯅꯥꯕꯨ ꯅꯤꯡꯁꯤꯡꯂꯤꯕ ꯋꯥꯈꯜꯗ ꯂꯩꯕ ꯋꯥꯔꯤꯗꯣ ꯆꯤꯝꯕꯥꯜꯗ ꯇꯞꯅ ꯇꯞꯅ ꯀꯥꯡꯊꯣꯔꯛꯏ ꯆꯠꯂꯝꯗꯥꯏꯗꯁꯨ ꯃꯁꯛ ꯎꯒꯦ ꯐꯪꯗꯦ ꯑꯩꯅ ꯌꯦꯠꯂꯤ ꯍꯥꯏꯗꯅ ꯁꯥꯎꯔꯤ ꯖꯥꯠꯂꯥ ꯁꯣꯔꯗꯣ ꯑꯃꯨꯛ ꯇꯞꯅ ꯍꯣꯟꯗꯣꯔꯛꯏ ꯀꯔꯤꯒꯤꯅꯣ ꯑꯩꯅ ꯌꯥꯝꯕꯨꯡꯕꯨ ꯇꯣꯏꯅ ꯈꯜꯂꯛꯂꯤꯕ ꯀꯔꯤ ꯃꯔꯤ ꯊꯣꯛꯅꯗꯨꯅ ꯃꯥꯒꯤꯗꯃꯛ ꯋꯥꯈꯜꯁꯤꯅ ꯇꯠꯇꯅ ꯋꯥꯔꯛꯂꯤꯕ ꯄꯤꯛꯂꯤꯉꯩꯗꯒꯤ ꯀꯅꯥꯒꯨꯝꯕꯤ ꯑꯃꯒꯤ ꯃꯀꯥꯗ ꯀꯦꯖꯕ ꯐꯪꯂꯛꯇ꯭ꯔꯕ ꯑꯩꯅ ꯌꯥꯝꯕꯨꯡꯒꯤ ꯃꯊꯥꯗ ꯂꯩꯔꯒ ꯑꯋꯥꯕ ꯑꯀꯤꯕ ꯀꯣꯛꯈꯤꯕꯒꯨꯝ ꯐꯥꯎꯔꯤꯕ ꯄꯨꯝꯅꯃꯛ ꯑꯣꯏꯗꯨꯅꯁꯨ ꯌꯥꯝꯕꯨꯡꯒ ꯑꯩꯒꯗꯤ ꯃꯥꯂꯦꯝꯒ ꯑꯇꯤꯌꯥꯒꯅꯤ ꯑꯇꯤꯌꯥꯒꯨꯝ ꯋꯥꯡꯕ ꯃꯍꯥꯛꯅꯤ ꯑꯗꯨꯒ ꯑꯩꯅ ꯃꯥꯅ ꯌꯦꯡꯊꯔꯛꯄꯒꯤ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯃꯐꯝ ꯑꯃꯗ ꯂꯩꯔꯤꯕ ꯃꯥꯂꯦꯝꯒꯤ ꯂꯩꯃꯥꯏ ꯑꯁꯤꯅꯤ ꯃꯥ ꯑꯩꯒꯤ ꯃꯔꯛꯇ ꯈꯦꯟꯅꯕꯒꯤ ꯄꯜ ꯑꯃꯅ ꯈꯥꯔꯤ ꯑꯗꯨꯕꯨ ꯑꯩꯒꯤ ꯂꯝꯍꯦꯟꯕꯤ ꯊꯃꯣꯏꯁꯤꯅ ꯌꯥꯝꯕꯨꯡꯒꯤꯗꯃꯛ ꯈꯟꯒꯅꯨ ꯍꯥꯏꯕꯗꯤ ꯉꯝꯗ꯭ꯔꯦ ꯃꯀꯣꯛꯇꯣ ꯇꯞꯅ ꯉꯥꯊꯔꯒ ꯃꯃꯤꯠꯇꯨ ꯎꯏꯁꯤꯜꯂꯒ ꯊꯃꯣꯏꯒꯤ ꯏꯍꯨꯜꯗꯣ ꯇꯞꯅ ꯐꯥꯊꯅꯕ ꯍꯣꯠꯅꯈ꯭ꯔꯦ ꯌꯦꯡꯅ ꯎꯅ ꯃꯇꯝꯗꯤ ꯑꯗꯨꯝ ꯍꯧꯖꯤꯟꯈꯤ ꯂꯥꯏꯖꯅ ꯁꯤꯇꯤꯗ ꯂꯥꯛꯂꯝꯕ ꯅꯨꯃꯤꯠꯇꯨꯗꯒꯤ ꯃꯩꯔꯥꯕ ꯃꯈꯣꯏ ꯑꯅꯤ ꯊꯦꯡꯅꯗ꯭ꯔꯤ ꯑꯗꯨꯕꯨ ꯑꯃꯅ ꯑꯃꯒꯤꯗꯃꯛ ꯈꯟꯒꯅꯨ ꯍꯥꯏꯕꯗꯤ ꯉꯝꯗꯦ ꯃꯩꯔꯥꯕꯁꯨ ꯂꯥꯏꯖꯕꯨ ꯎꯅꯤꯡꯉꯤ ꯂꯥꯏꯖꯁꯨ ꯃꯩꯔꯥꯕꯕꯨ ꯎꯅꯤꯡꯉꯤ ꯑꯗꯨꯕꯨ ꯀꯔꯤ ꯃꯔꯝꯒꯤꯅꯣ ꯃꯩꯔꯥꯕ ꯍꯣꯝꯗ ꯂꯥꯛꯈꯤꯗ꯭ꯔꯦ ꯃꯁꯤ ꯂꯥꯏꯖꯅ ꯈꯟꯕ ꯋꯥꯈꯜꯅꯤ ꯇꯁꯦꯡꯕꯗꯤ ꯇꯣꯏꯅ ꯂꯥꯛꯐꯝ ꯊꯣꯛꯇꯕꯅ ꯃꯩꯔꯥꯕ ꯂꯥꯛꯇꯕꯅꯤ ꯂꯥꯏꯖꯁꯨ ꯃꯈꯣꯡꯗꯣ ꯈꯔ ꯐꯔꯛꯇꯨꯅ ꯍꯣꯝꯗ ꯂꯥꯛꯂꯤ ꯃꯥꯅ ꯆꯪꯂꯛꯄꯒ ꯂꯤꯑꯣꯏꯅ ꯍꯦꯛ ꯊꯣꯛꯀꯦ ꯇꯧꯕꯒ ꯆꯞ ꯆꯥꯅꯩ ꯂꯤꯑꯣꯅ ꯂꯥꯏꯖ ꯀꯩꯅꯣ ꯐꯖꯅ ꯐꯠꯇ꯭ꯔꯗꯤ ꯄꯣꯊꯥꯔꯒ ꯂꯩꯕ ꯌꯥꯗ꯭ꯔꯣ ꯂꯥꯏꯖ ꯇꯞꯅ ꯑꯩꯈꯣꯏꯗꯤ ꯊꯕꯛꯀꯤ ꯃꯤꯅꯤꯅ ꯇꯨꯝꯃꯒ ꯂꯩꯕꯗꯣ ꯑꯗꯨꯅ ꯍꯦꯟꯅ ꯋꯥꯏꯗ ꯑꯗꯨꯒꯤ ꯂꯥꯛꯄꯅꯤ ꯑꯗꯨꯕꯨꯕ ꯂꯥꯛꯑꯁꯨ ꯊꯕꯛ ꯌꯥꯝ ꯇꯧꯔꯨꯅꯨꯀꯣ ꯄꯣꯊꯥꯔ ꯂꯩꯌꯨ ꯗꯥꯏꯌꯛꯀꯨꯍꯣꯏꯗꯤ ꯍꯜꯂꯗꯣꯏꯔꯥ ꯊꯕꯛ ꯑꯃ ꯆꯠꯂꯨꯒꯦ ꯇꯧꯕꯅꯤ ꯂꯥꯏꯖ ꯇꯞꯅ ꯌꯥꯝ ꯆꯤꯟꯕ ꯃꯥꯜꯂꯤ ꯍꯣꯝꯗꯒ ꯇꯣꯏꯅ ꯂꯥꯛꯄꯁꯨ ꯎꯗ꯭ꯔꯦ ꯂꯤꯑꯣ ꯅꯣꯛꯂꯒ ꯀꯅꯥꯅꯣꯅꯦ ꯅꯪꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯩꯈꯣꯏꯗꯤ ꯅꯨꯡꯇꯤꯒꯤ ꯂꯥꯛꯏ ꯀꯩꯅꯣ ꯅꯍꯥꯟꯈꯩ ꯎꯅꯕꯗꯨꯗ ꯁꯨꯝ ꯍꯥꯏꯕꯅꯤꯗ ꯍꯣꯏꯅꯦ ꯑꯗꯨꯒꯤ ꯋꯥꯕꯣ ꯅꯨꯡꯇꯤꯒꯤ ꯎꯅꯅꯕ ꯄꯥꯎ ꯌꯧꯕꯤꯔ ꯂꯣꯏꯔꯦ ꯀꯩꯅꯣ ꯂꯥꯏꯖ ꯉꯛꯅ ꯀꯩꯕꯨꯅꯣ ꯀꯩꯁꯨ ꯅꯠꯇꯦꯗ ꯋꯥꯔꯤꯅꯤ ꯑꯗꯨ ꯂꯥꯏꯖ ꯀꯩ ꯍꯥꯏꯒꯦ ꯂꯤꯑꯣ ꯂꯠꯂ ꯇꯧꯔꯒ ꯌꯥꯔꯦꯗ ꯀꯣꯟꯅ ꯍꯥꯏꯔꯒꯦ ꯃꯣꯅꯥꯒꯤ ꯃꯔꯝꯗ ꯍꯪꯒꯦ ꯇꯧꯕꯅꯤ ꯑꯗꯨꯕꯨ ꯏꯀꯥꯏꯔꯛꯇꯨꯅ ꯃꯀꯣꯛꯇꯨ ꯄꯥꯏꯔꯒ ꯄ꯭ꯔꯕ ꯊꯣꯛꯈ꯭ꯔꯦ ꯂꯥꯏꯖꯁꯨ ꯀꯔꯤꯅꯣ ꯈꯟꯗꯨꯅ ꯂꯩꯍꯧꯔꯤ ꯍꯟꯗꯛ ꯃꯔꯛꯁꯤ ꯅꯣꯡ ꯂꯦꯞꯇꯅ ꯆꯨꯕꯅ ꯂꯝꯕꯤꯗꯨ ꯁꯤꯠ ꯅꯥꯜꯂꯤ ꯍꯩꯊꯗꯨꯅ ꯆꯨꯕꯗꯤ ꯅꯠꯇꯦ ꯅꯣꯡ ꯃꯪꯂꯒ ꯊꯤꯠꯂꯤ ꯆꯨꯕꯅꯤ ꯑꯅꯤꯗꯨ ꯒꯥꯔꯤ ꯊꯧꯗꯣꯔꯛꯂꯒ ꯃꯐꯝ ꯑꯃꯗ ꯈꯥꯝꯂꯒ ꯂꯩ ꯂꯤꯑꯣꯅ ꯁ꯭ꯋꯥꯏꯗ ꯉꯥꯏꯔꯁꯦ ꯄꯣꯠꯇꯣ ꯑꯩꯈꯣꯏꯅ ꯄꯨꯈꯤꯕꯅ ꯐꯅꯤ ꯑꯇꯩꯅ ꯄꯨꯔꯗꯤ ꯂꯝꯕꯤꯗ ꯃꯐꯝ ꯃꯔꯥ ꯑꯝꯇ ꯈꯪꯉꯔꯣꯏ ꯔꯣꯕꯔꯠꯅ ꯈꯨꯠꯂꯥꯏ ꯑꯅꯧꯕ ꯄꯨꯔꯛꯄ ꯈꯨꯗꯤꯡ ꯏꯕꯥꯅꯤ ꯍꯦꯛꯇ ꯆꯦꯟꯅꯩ ꯑꯩꯈꯣꯏꯁꯨꯅꯦ ꯐꯥꯔꯣꯏ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦꯀꯣ ꯏꯇꯨ ꯊꯤꯗꯅ ꯏꯆꯥꯒ ꯍꯔꯥꯎ ꯂꯩꯗꯧ ꯃꯇꯝꯁꯤꯗ ꯀꯔꯤ ꯂꯥꯏꯕꯛꯅꯣ ꯈꯪꯗ꯭ꯔꯦꯕ ꯂꯤꯑꯣ ꯉꯛꯅ ꯌꯦꯡꯂꯒ ꯁꯛꯇꯥ ꯅꯉꯣꯟꯗꯕꯨ ꯀꯥꯏꯗꯩ ꯅꯨꯄꯤꯅꯣ ꯃꯥꯗꯤ ꯋꯥꯈꯜꯒꯁꯦ ꯋꯥꯔꯜ ꯇ꯭ꯔꯦꯗ ꯁꯦꯟꯇꯔ ꯃꯇꯣꯟ ꯌꯧꯔꯤꯖꯥꯠꯅꯤꯅꯦ ꯍꯩꯕꯨꯡꯉꯣ ꯑꯁꯥꯖꯥꯎ ꯄꯥꯏꯔꯤꯕ ꯁꯤꯟꯐꯝꯗꯨꯒ ꯅꯨꯄꯤ ꯊꯤꯕꯩ ꯋꯥꯈꯜꯒ ꯇꯧꯔꯨꯅꯨ ꯑꯔꯦꯝꯕꯗ ꯅꯇꯨ ꯅꯆꯥ ꯋꯥꯍꯧꯅꯕ ꯊꯕꯛ ꯇꯧꯅꯨ ꯔꯣꯕꯔꯠ ꯇꯞꯅ ꯑꯃꯔꯣꯝꯗ ꯅꯪꯅ ꯍꯥꯏꯔꯤꯗꯣ ꯌꯥꯝ ꯆꯨꯝꯕ ꯑꯩꯈꯣꯏ ꯐꯦꯃꯤꯂꯤꯁꯤ ꯃꯤꯅ ꯀꯤꯅꯩ ꯑꯗꯨꯕꯨ ꯑꯩꯈꯣꯏꯒꯤꯁꯨ ꯂꯥꯏꯕꯛ ꯑꯃ ꯂꯩꯔꯝꯗꯣꯏꯅꯤꯀꯣ ꯂꯥꯏꯕꯛꯅ ꯐꯔꯗꯤ ꯄꯨꯟꯁꯤ ꯁꯥꯡꯂꯝꯕ ꯌꯥꯏ ꯑꯗꯨꯕꯨ ꯐꯠꯂꯝꯗ꯭ꯔꯕ इखंग खंगौदना पुंसी लोइगिबसु याय अदु खंगना थबक तौ अखोइगी पुंसी महिंगसिगी खलुरदि वाखलसे याम थीना खंजिले अदुना अई यारेखै नुंगाइ थोकनबो होनबनि पाखंगनि करिगी पामदनि नुंसी नुंगोलदो अदुबु माफिया यामना मसागी फैमिली अम सेमलकपो मतमदा मखोइगी अरोइबो मतमसु ओइरई मरु ओइना खुकन पांगबा अखोइगी फैमिली मेंबर सिगी weakness हे खंखिबदा अखोइ माइथिनि नुपी अंगांग हाइबसिना अखोइगी weakness ने
Kayigumba kanda ay pakat pa buhay. Nang ay may raba ay ko'y nanusibagi lambida kong tangsiluraba. Yek na ba na ko'y aswan mabo, kulay oy na sisinyarakta na lim na mga dry na. Adobo tangway giningay di kanana tiyang mga amni. Fagi-fagi day may raba sa, lai sabo kankre, ay masimadi mayiksing na kanglay. Robot tap na. Kutil lang atak na draso, magi mataw sina kang mga amni. Pikningay dagi loy na rakpa ikoy ni. Ama na magi magun sing na kang nabani. Aswan magi wafam daw, laam na tamkraga. Mga na mukha na momon hulak pasa. Yek na baloy na tenangam daw manro. Si hai naga robot to noglai. Liyor su tap na noglaga makok tu sita nga taraga mamit ushin kre. Robot su noglaga mamay nilay turok pada. Makoy nilay rib adom da to lak li do rai. Mani di tuan mo uy, adobo to na di maudi. Gari manong da fam mana. Noklan bado jab rep laga robot gari dagi hato hato kum tharai to na magi mapa lalaga chatking ito mado ta kauri kenom ta to lay thorak laga ay ngondo ibiram bra hoy mani kay habi ga dabano robot tablam na koy no ni nahan mayum da hingli ami dubo karon zalo kita kana habi ba ta dre kay shunate na nang lai sagi manaw no pido na tro Mani, ako'y chidi ka may kangiba. Na hingli amado, kauraba. O, ningsingi. Sao no kanda da, ay kau kibay ni. Sao di da, ado nang bukay chat lumano. Na funeral soul ang joli, ing basida. Labu chat lumani da da. Nong tili chuba da. Labu ising tumori, ado da chot kre. Ijam na hairak liba wado, rabat nung ay sade. Tanaw wakut sa sing do. Tabak sumagi hayri. Ising da kuy na layruba na makong luso ipopopli. Ying da mamana ying ba robot kimiing na loy na uba ngami. Wakalaman lakto na gari da mamay do sa lay silai. Tong do fat hal naga mamangi sit da layba magi jacket do tap lauraga tolon da wan silai. Say nasado si ay fet in silo. Yum wada basuwali. Mino urang ichot pa daw nungay tre. Robot ki wado da tondo masada haifet yingi. Pido semjili. Matong da robot tap na nok lagay ri. Lana kano ying manungay te haibadi jam na ni. Se paisilo. Ton tap na. Dada yar ni da. Chot pa adom chot la sano. Hait angang na wayam ngang no. Se law hai di law da na. Na ni haiba lam heno ba. Tablam na cherak panunda ton sumakuto ting thorak laga jacket to tap na lawbi. Robot sa mataw do noklar ying sari. Ando di ay mo chalo king yada. Hoy, fasa chalo ko. Ton sa nokfe tawram laga jacket to makutta pai boy kon boy tawraga chatkre. Robot sa nokmi ton yi mai king ying laga solawi. Illo na hairaga ko lago in chatkre. Nasay dingin gari manong da fam laga magi mataw ying liba Leo do mamay nakan amadon tok laga murum soli. Ama horak pay matha saring isida si masu chene lamani na samu mathun pe na khong ke na tholak laga lauri upe na nusiba da khudi thi dana pako ka kay do soine na tar ni fibam sini nimidangi matam ni mayraba na teres ta famlanga boy na makutta phone no pairanga changlei Linda na wari sagi hai Linda line da lady. Piro. Voice phone do piram langa prapap thokre. Maira baso nakong na tap na thami. Kinore. Nang phone pai dina yung line na tawra ini. Ado kay lera gero. Kay sulay tradi call to payan rai sa. Ado inate na. Thabok ki wari na taba lay taba do da hai bani. Kana na wari lay te hai ba. Nang na later so ay di yam lay. Sida su thengi. India nagi 3.5 hour ngan khat panina adu su thenga mani potharo nong phadok sahara wara wari sasiba sidala aso family gi formalities ngak pada icham chamda wari sa ba fangde mini na sometimes friend ki confirm pam e wahi do da nungai traduna tam na hairi kari haninge Linda nungai tana noi le ringai da di khara fai Hose itanda ngai basida yam nungai te
ꯂꯩꯔꯤꯕ ꯃꯌꯥꯝꯁꯤꯁꯨ ꯐꯦꯃꯤꯂꯤꯅꯤ ꯑꯗꯨꯕꯨ ꯑꯩꯒꯤꯗꯤ ꯏꯄꯥ ꯏꯃꯥ ꯍꯦꯛ ꯃꯊꯪꯗ ꯅꯈꯣꯏ ꯑꯍꯨꯝꯅꯤ ꯅꯣꯏꯅ ꯂꯥꯞꯅ ꯂꯩꯕꯁꯦ ꯑꯩꯒꯤ ꯀꯅꯥ ꯂꯩꯇ꯭ꯔꯒꯨꯝ ꯋꯥꯈꯜꯁꯦ ꯌꯥꯝ ꯁꯣꯟꯊꯩ ꯑꯩꯁꯨ ꯅꯣꯏꯒꯤ ꯅꯥꯛꯇ ꯂꯩꯅꯤꯡꯉꯤ ꯃꯆꯤꯟꯗ ꯅꯣꯏ ꯍꯥꯏꯖꯕꯒꯤ ꯋꯥꯅꯤ ꯇꯁꯦꯡꯕꯗꯤ ꯃꯩꯔꯥꯕꯕꯨꯅꯤ ꯑꯋꯥꯕ ꯀꯌꯥ ꯁꯔꯨꯛ ꯌꯥꯃꯤꯟꯅꯔꯛꯄ ꯑꯣꯏꯕꯅ ꯃꯔꯨꯞ ꯑꯃꯒꯤ ꯃꯤꯠꯌꯦꯡꯗ ꯃꯩꯔꯥꯕꯁꯨ ꯂꯤꯟꯗꯥꯒꯤ ꯋꯥꯗꯨꯗ ꯈꯤꯇꯪꯗꯤ ꯅꯨꯡꯉꯥꯏꯇꯦ ꯃꯥꯅ ꯇꯨꯃꯤꯟ ꯂꯩꯔꯤꯉꯩ ꯂꯤꯟꯗꯥꯁꯨ ꯇꯞꯅ ꯃꯈꯥ ꯇꯥꯔꯛꯏ ꯅꯨꯡꯁꯤꯀꯣ ꯃꯇꯝꯗꯣ ꯅꯪꯁꯨ ꯑꯩꯁꯨ ꯑꯩꯈꯣꯏ ꯂꯣꯏꯅ ꯄꯤꯁꯛ ꯄꯤꯛꯅ ꯒꯣꯗꯐꯥꯗꯔꯒꯤ ꯃꯇꯨꯡ ꯏꯟꯗꯨꯅ ꯂꯝꯕꯤꯁꯤꯗ ꯈꯣꯡ ꯊꯥꯡꯖꯤꯜꯂꯛꯈꯤꯕꯗꯣ ꯒꯣꯗꯐꯥꯗꯔꯅ ꯁꯤꯟꯗꯨꯅ ꯑꯩꯈꯣꯏꯕꯨ ꯏꯍꯩ ꯃꯇꯤꯛ ꯆꯥꯅ ꯇꯝꯍꯟꯕꯤ ꯃꯗꯨꯒꯤ ꯃꯔꯨꯝꯗ ꯑꯉꯥꯡ ꯑꯣꯏꯔꯤꯕ ꯑꯩꯈꯣꯏꯅ ꯈꯨꯠꯇ ꯈꯨꯠꯂꯥꯏ ꯄꯥꯏꯗꯨꯅ ꯂꯥꯟꯐꯝ ꯀꯌꯥ ꯊꯦꯡꯅꯔꯛꯈꯤꯕꯗꯣ ꯃꯌꯥꯝꯗꯒꯤ ꯅꯪꯅ ꯍꯩꯊꯣꯏ ꯁꯤꯡꯊꯣꯏꯕ ꯑꯣꯏꯕꯅ ꯒꯣꯗꯐꯥꯗꯔꯅ ꯅꯪꯕꯨ ꯍꯦꯟꯅ ꯊꯋꯥꯏ ꯌꯥꯎꯅ ꯌꯦꯡꯁꯤꯜꯂꯤ ꯑꯩꯈꯣꯏꯁꯨ ꯅꯪꯒꯤ ꯅꯒꯨꯟ ꯈꯪꯕꯅ ꯉꯁꯤ ꯐꯥꯎꯕ ꯅꯪꯒꯤ ꯇꯨꯡ ꯏꯟꯗꯨꯅ ꯆꯠꯂꯤ ꯑꯗꯨꯕꯨ ꯉꯁꯤꯗꯤ ꯑꯩꯈꯣꯏ ꯂꯥꯞꯅꯔꯦ ꯃꯇꯝꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯩꯈꯣꯏ ꯂꯥꯞꯅꯔꯦ ꯂꯤꯟꯗꯥ ꯑꯗꯨꯃꯥꯏ ꯋꯥꯈꯜ ꯁꯣꯟꯊꯒꯅꯨ ꯅꯪ ꯅꯁꯥꯅ ꯅꯁꯥꯕꯨ ꯀꯅꯥꯅꯣ ꯈꯪꯅ ꯃꯨꯟꯅ ꯆꯠꯂꯨ ꯁꯪꯁꯥꯔꯁꯤꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯖꯦꯅꯣꯚꯦꯁꯦ ꯐꯦꯃꯤꯂꯤꯒꯤ ꯃꯦꯝꯕꯔꯅꯤ ꯅꯪꯁꯦ ꯁꯤ ꯍꯥꯏꯗꯨꯅ ꯅꯪ ꯉꯛ ꯍꯥꯏꯒꯠꯂꯒ ꯆꯠꯂꯨ ꯍꯥꯏꯕꯗꯤ ꯅꯠꯇꯦ ꯅꯪꯒꯤ ꯊꯧꯅꯥ ꯌꯥꯎꯗꯕꯒꯤ ꯃꯃꯤꯗꯣ ꯑꯩꯉꯣꯟꯗ ꯎꯠꯂꯛꯀꯅꯨ ꯑꯩ ꯊꯧꯅꯥ ꯍꯟꯕꯒꯤ ꯁꯛꯇꯝ ꯎꯕ ꯄꯥꯝꯗꯦ ꯑꯩꯅ ꯅꯪꯕꯨ ꯃꯐꯝꯁꯤꯗ ꯄꯨꯔꯛꯇꯕꯒꯤ ꯃꯔꯝꯗꯤ ꯃꯐꯝꯗꯣ ꯅꯪꯅ ꯌꯦꯡꯁꯤꯟꯅꯕꯅꯤ ꯑꯩꯅ ꯁꯤ ꯍꯥꯏꯔꯐꯥꯎ ꯅꯪꯅ ꯋꯥꯈꯜ ꯁꯣꯟꯊꯒꯗꯕ ꯑꯣꯏꯔꯗꯤ ꯑꯩꯅ ꯄꯤꯈꯤꯕ ꯃꯤꯁꯟꯗꯣ ꯃꯥꯏ ꯄꯥꯛꯅ ꯂꯣꯏꯁꯤꯜꯂꯕ ꯃꯇꯨꯡ ꯅꯪ ꯃꯅꯤꯄꯨꯔꯗ ꯂꯥꯛꯎ ꯑꯩꯈꯣꯏꯁꯨ ꯅꯪꯕꯨ ꯉꯥꯏꯔꯝꯒꯦ ꯋꯥꯍꯩꯗꯨ ꯇꯥꯕꯗ ꯂꯤꯟꯗꯥ ꯍꯔꯥꯎꯅ ꯂꯥꯎꯔꯛꯏ ꯑꯁꯦꯡꯕꯒꯤ ꯄꯣꯊꯥꯔꯣ ꯂꯤꯟꯗꯥꯅ ꯋꯥ ꯃꯈꯥ ꯇꯥꯔꯛꯇ꯭ꯔꯤꯉꯩ ꯐꯣꯟꯗꯨ ꯐꯠ ꯀꯛꯊꯠꯂꯤ ꯃꯥꯒꯤ ꯄꯨꯟꯁꯤꯗ ꯃꯔꯨꯞ ꯑꯃ ꯑꯣꯏꯅ ꯂꯤꯟꯗꯥꯁꯤ ꯏꯝꯄꯣꯔꯇꯦꯟ ꯑꯣꯏꯅ ꯍꯥꯏꯅ ꯈꯜꯂꯤ ꯑꯗꯨꯕꯨ ꯅꯨꯡꯁꯤꯕꯗꯤ ꯄꯣꯛꯂꯨꯗꯦ ꯇꯦꯛ ꯇꯦꯛ ꯆꯠꯄ ꯘꯔꯤꯒꯤ ꯀꯇꯥꯅ ꯂꯦꯞꯇꯅ ꯆꯠꯈꯤꯕꯅ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇꯣ ꯑꯃꯨꯛ ꯄꯨꯗꯨꯅ ꯂꯥꯛꯂꯤ ꯃꯍꯧꯁꯥꯒꯤ ꯃꯍꯧꯁꯥꯒꯨꯝ ꯂꯥꯏꯖ ꯅꯥꯎꯕꯕꯨ ꯃꯈꯨꯠ ꯁꯝꯂꯒ ꯍꯣꯝꯗ ꯂꯥꯛꯂꯤ ꯃꯈꯣꯡꯗꯨ ꯈꯔ ꯈꯔꯗꯤ ꯅꯥꯔꯤ ꯑꯗꯨꯕꯨ ꯀꯥ ꯍꯦꯟꯅ ꯁꯣꯛꯄꯗꯤ ꯑꯣꯏꯗ꯭ꯔꯦ ꯅꯥꯎꯕꯗꯤ ꯃꯆꯦꯗ ꯃꯈꯨꯠ ꯁꯝꯂꯒ ꯍꯔꯥꯎ ꯍꯔꯥꯎ ꯆꯠꯂꯤ ꯑꯗꯨꯕꯨ ꯂꯥꯏꯖꯗꯤ ꯃꯁꯥꯗꯨ ꯏꯍꯩ ꯍꯩꯅꯤꯡꯗꯦ ꯃꯃꯥꯏꯗꯨ ꯂꯨꯛꯊꯔꯒ ꯆꯠꯄꯅꯤ ꯍꯣꯝ ꯌꯧꯔꯝꯗꯥꯏꯒꯤ ꯂꯩꯔꯛ ꯃꯆꯤꯟꯗꯨ ꯌꯧꯔꯛꯄꯗ ꯃꯩꯔꯥꯕꯅ ꯂꯦꯞꯄꯗ ꯎꯕꯗ ꯅꯥꯎꯕ ꯍꯔꯥꯎꯅ ꯀꯧꯔꯛꯏ ꯏꯕꯥꯏ ꯃꯤꯡꯒꯧꯗꯨꯗ ꯂꯥꯏꯖꯗ ꯃꯃꯥꯏꯗꯨ ꯐꯠ ꯅꯣꯟꯈꯠꯂꯒ ꯌꯦꯡꯂꯛꯄꯅꯤ ꯑꯗꯨꯕꯨ ꯆꯠꯂꯤꯕꯗꯣ ꯆꯞ ꯂꯦꯞꯂꯒ ꯌꯦꯡꯂꯤꯕ ꯃꯤꯐꯝꯗꯣ ꯍꯣꯡꯗ ꯇꯨꯃꯤꯟ ꯂꯩꯈ꯭ꯔꯦ ꯅꯍꯥꯟ ꯃꯈꯩꯗꯤ ꯀꯣꯠ ꯁꯨꯠꯇ ꯁꯦꯠꯄꯅꯤ ꯑꯗꯨꯕꯨ ꯃꯗꯨꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯇꯤ ꯁꯥꯔꯠ ꯋꯥꯏꯠ ꯄ꯭ꯂꯦꯟ ꯑꯗꯨꯒ ꯂꯦꯅꯤꯟ ꯖꯤꯟꯁ ꯑꯃ ꯁꯦꯠꯂꯤ ꯃꯈꯨꯠꯇꯁꯨ ꯗ꯭ꯔꯦꯁꯇꯨꯒ ꯆꯥꯅꯕ ꯃꯁꯥ ꯅꯥꯟꯕ ꯔꯤꯆ ꯋꯥꯠꯆ ꯑꯃꯁꯨ ꯁꯤꯔꯤ ꯁꯤꯠ ꯅꯥꯟꯅ ꯍꯨꯒꯠꯄ ꯃꯁꯝꯗꯨꯁꯨ ꯉꯁꯤꯗꯤ ꯅꯥꯀꯟꯗ ꯍꯥꯏꯐꯦꯠ ꯈꯥꯏꯗꯣꯛꯂꯒ ꯍꯨꯒꯠꯂꯤ ꯕ꯭ꯂꯦꯛ ꯀꯣꯟꯚꯔ ꯁꯨ ꯈꯨꯃꯤꯠꯇ ꯀꯛꯄꯗꯨꯃ ꯉꯁꯤꯗꯤ ꯃꯩꯔꯥꯕꯗꯣ ꯃꯥꯐꯤꯌꯥ ꯕꯣꯁ ꯃꯩꯔꯥꯕ ꯃꯥꯟꯗ꯭ꯔꯦ ꯏꯆꯝ ꯆꯝꯕ ꯄꯥꯈꯪ ꯃꯆꯥ ꯃꯥꯜꯂꯤ ꯃꯆꯦꯒꯤ ꯃꯈꯨꯠ ꯊꯥꯗꯣꯛꯂꯒ ꯃꯩꯔꯥꯕꯒꯤ ꯅꯥꯛꯇ ꯆꯪꯁꯤꯜꯂꯛꯏ ꯃꯩꯔꯥꯕꯁꯨ ꯅꯣꯛꯂꯒ ꯍꯔꯥꯎꯅ ꯅꯥꯎꯕꯕꯨ ꯀꯧꯔꯛꯏ ꯁ꯭ꯀꯨꯜ ꯂꯥꯛꯑꯕꯣ ꯍꯣꯏ ꯏꯕꯥꯏ ꯑꯗꯣ ꯏꯕꯥꯏ ꯅꯪ ꯅꯍꯥꯟꯈꯩ ꯀꯥꯏ ꯆꯠꯂꯨꯒꯦ ꯑꯩꯅ ꯅꯪ ꯊꯤꯕꯗ ꯅꯪꯗꯤ ꯂꯩꯇꯦꯕꯣ ꯃꯩꯔꯥꯕ ꯅꯣꯛꯂꯒ ꯊꯕꯛ ꯆꯤꯟꯕꯒꯤ ꯂꯥꯛꯇꯕꯅꯤ ꯀꯩꯒꯤꯅꯣ ꯑꯩ ꯊꯤꯔꯤꯗꯦ ꯅꯪꯕꯨ ꯑꯩꯉꯣꯟꯗ ꯀꯩ ꯍꯥꯏꯅꯤꯡꯒꯦ ꯀꯩꯁꯨ ꯍꯥꯏꯅꯤꯡꯗꯦꯗ ꯎꯗꯕꯒꯤ ꯊꯤꯕꯅꯤ ꯑꯩꯗꯤ ꯏꯕꯥꯏꯒꯤ ꯂꯩꯕꯗꯣ ꯅꯨꯡꯉꯥꯏꯕꯣ ꯂꯥꯏꯖ ꯃꯈꯣꯏꯅ ꯂꯩꯔꯤꯕ ꯑꯗꯣꯝꯗ ꯇꯞꯂꯤ ꯇꯞꯂꯤ ꯆꯪꯁꯤꯜꯂꯛꯏ ꯅꯥꯎꯕꯅ ꯏꯕꯥꯏ ꯀꯧꯔꯤꯗꯨ ꯇꯥꯕꯗ ꯃꯥꯗꯤ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯇꯞꯅ ꯅꯥꯎꯕ ꯅꯪ ꯀ꯭ꯂꯥꯁ ꯍꯧꯔꯝꯃꯅꯤ ꯅꯥꯎꯕ ꯇꯥ ꯑꯌꯥ ꯑꯩꯗꯤ ꯀꯥꯎꯊꯣꯛꯔꯦ ꯃꯩꯔꯥꯕꯗꯣ ꯑꯣꯟꯁꯤꯜꯂꯒ ꯏꯕꯥꯏ ꯅꯪ ꯑꯗꯨꯝ ꯂꯩꯔꯝꯃꯨꯀꯣ ꯅꯍꯥꯟ ꯅꯪꯅ ꯑꯆꯥꯄꯣꯠ ꯂꯩꯃꯤꯕꯗꯣ ꯉꯁꯤꯗꯤ ꯑꯩꯅ ꯑꯃꯨꯛ ꯂꯩꯕꯤꯒꯦꯕ ꯃꯥꯔꯕꯣꯟꯗ ꯈꯣꯛꯄ ꯂꯨꯄꯥ 10 ꯂꯩꯌꯦ ꯏꯕꯥꯏꯒꯤ ꯑꯆꯥꯄꯣꯠ ꯂꯩꯃꯤꯒꯦ ꯀꯣ ꯏꯕꯥꯏ ꯃꯩꯔꯥꯕꯅ ꯈꯨꯝꯗ꯭ꯔꯤꯉꯩ ꯂꯥꯏꯖꯅ ꯆꯩꯊꯠꯂꯛꯏ ꯃꯁꯤ ꯑꯉꯥꯡꯁꯦ ꯋꯥ ꯌꯥꯝ ꯉꯥꯡꯉꯤ ꯆꯪꯉꯨ ꯍꯥꯏꯕꯅꯤꯀꯣ ꯅꯥꯎꯕ ꯁꯨꯛꯂꯒ ꯑꯩꯈꯣꯏ ꯆꯦꯁꯦ ꯐꯠꯇꯦ ꯍꯣꯔꯦꯟ ꯑꯩ ꯉꯥꯏꯔꯝꯃꯨꯀꯣ ꯏꯕꯥꯏ ꯑꯩ ꯀ꯭ꯂꯥꯁ ꯆꯪꯉꯒꯦꯀꯣ ꯁꯣꯏꯗꯅ ꯉꯥꯏꯔꯝꯃꯨꯀꯣ ꯏꯕꯥꯏ ꯅꯥꯎꯕ ꯃꯈꯨꯠꯇ ꯍꯥꯏꯔꯝꯂꯒ ꯆꯪꯈ꯭ꯔꯦ ꯂꯥꯏꯖꯁꯤ ꯎꯠꯊꯣꯛꯇ꯭ꯔꯁꯨ ꯏꯀꯥꯏꯕꯅ ꯂꯣꯏꯔꯦ ꯃꯥꯒꯤ ꯃꯇꯧꯗꯨꯗ ꯃꯩꯔꯥꯕꯗꯤ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯇꯧꯔꯒ ꯌꯦꯡꯂꯤ ꯏꯀꯥꯏ ꯈꯥꯡꯗ ꯆꯦꯟꯁꯤꯟꯈꯤꯕ ꯅꯥꯎꯕꯒꯤ ꯃꯥꯏꯀꯩ ꯌꯦꯡꯂꯒ ꯆꯩꯁꯤꯟꯅꯩ ꯃꯁꯤ ꯑꯉꯥꯡꯁꯤꯅ ꯉꯥꯎꯁꯤꯟꯅꯔꯤꯅꯦꯅ ꯃꯤꯉꯣꯟꯗ ꯃꯤꯡ ꯆꯥꯖꯥꯠ ꯀꯧꯕꯁꯦ ꯇꯣꯛꯎ ꯌꯥꯗꯦꯕ ꯃꯩꯔꯥꯕ ꯅꯣꯛꯃꯤ ꯅꯣꯛꯃꯤ ꯏꯁ ꯃꯥꯅ ꯀꯧꯒꯦ ꯀꯧꯍꯜꯂꯒ ꯑꯉꯥꯡꯗꯒ ꯇꯥꯏꯅꯩ ꯃꯩꯔꯥꯕꯒꯤ ꯋꯥꯗꯨꯗ ꯈꯔ ꯈꯔ ꯏꯀꯥꯏꯔꯝꯕꯗꯣ ꯍꯦꯟꯅ ꯏꯀꯥꯏꯔꯦ
Yengna yengna laisagi mamai ngangsilakpa ubada Mairabadi thamogi mihuldo punglon kaiba horai adubu laisi hini kairani khanna wadu thaidorai khongdi farabo phari manung changdoi natro changasidana haiba wai sina makha tawo pakhum pikidre laisi kaibai kaiboi mang tharaga chatli Mairabadi pocket amakhot ani do humlaga mang da chatli bilai sabu nokmi yenglaga tung inari Amukta udriba mataudo mabu khangba kanana uradi Mairabasi ngauri hairani Madu khangna ngasidi Mairaba kaisuna chungde Thamoi da taba mamido maithongdo lagi haina chap yungna lekhibana karisu changkidre Ho manung yorakpada mangda chatlamba laisado school lomna mamai leisilai Mairaba na tungda sum inabado chatpham khanglakradana school lomna changkiye tawani Magi matauda Mairaba khongdu gangam thanglaga laisi mangda satle silai Laisang na Mairaba da yenglaga Kaidorangi yambo Som chatli sa kaino Sum thambak Laikolda na chango Nangi thaba arumam lay Kay thamba Hangdana layra no haibanati Mang tharo Nasidi Mairaba gi matausi ngai Nahan makhegi saktam do natre Ihung hong bangam tauri Seliba pirol do na hong libra khalli Adubu natte Yamni icham chamna wa yam gangan mami amagi matawni Adubu laisagi mahagi angakpagi mitiyeng do nathairaga Tamna do makhum lay Adubu kay thabak na haiba yambong Chinna mu haibada ne Chataba lam yam hen mangang ni nangse Amu haibada yadrade upay lite Si hairaga laisagi makhutu tapairaga Mafam do dagi chinglaga pukre Ingak ni inay Achawa makhutna laisagi makhut machado paisin kibada lakthokpa ngamde Walan amata ngangda Mairaba na laisawu chinglaga Leikolgi awang thangba sarukta lai Mafam do hek yorakpaga Mairaba laisagi khutto tamna pithado pirai Mafam do yorabada laisagi antare Awang thangbada lairiba mi ka hina changnada mafam aduda Thoibigi masa nanba phura ama lairi Mafam do mi sangde haibagi wani Atopa kanana sitsengdana yamna nana thamba mafamni Mon lawba napi singado Paksa nauri lampak amagum Angang du photo su laite yumnak su laite Adubo phuradu da thoibi haina nungsina tharaga Khothaiba kanana yekpa Thoibigi saktam do phuragi tars do da Yamna nana attach tawshilaga thetpiri Matawdu da laisadi mapi ira chelai Mairaba da wahangi mityeng tapna yenglai Mityeng du khangmana Mairaba so atapo khonjel da hairi Migi mangda yaya tawba pamdabagi Ngarang inglisahan mani Phurasida ahanba oina katpa laydo Nangi na khutagi oiba pami Maramsina aina nang mumafamsida purakpani Wahaydu da hina pokni nong tharaklaba laisana Mairaba mo yenglaga tapna kaurai Yambo Mairaba so khongthang amani laisarom da thangzilaknaga Phuradu da yenglaga hairei Ay kaudri Numit aduda Kaishu thoknadaba angangsigidamak nangna wazakiba Kapchakiba Kan mangam kidrabaso Nangi mitludagi takiba Pirangdo Ikay kumdama utpo oina Nangidama Angangsigidama purasa katpani Tamna mong laga yenglai Egi tawsa angawa manbra Mahala sukayde Matangi matong ina Sa ulagpagi saklon sa urakini Adubo ni Liza Mairaba Liza da pura on silai Liza so pira chelaba mituna Mairaba bo tatu yenglai Minung sa haiba do de ay masakhangi Kasi ay na utliba saklon sa Nangi minung shido bo ikay kum na utpani Yambo ay bo kari kum haiba do Mairaba tapno noglai Kum draso kayne Kuminga kanda kumang papakum do Madugidamak ay ginasa fazana sumje chitok laga tana mangairamagi Mingonda amukta fagi tawdriba mana ngasidi laisagi taru ba misnada Cheliba pirado mangkinaba fagi tawrakli Laisa so ngagnandoi ma masigi nupasigi gyan taba ngamdi Amukso sathiba mali Amukso wangangnaba yandi Amukso ipa phabagum tawri Saklon yambasidi magi manakta layba kanda khaktani Miyamda uhaliba Mairabagi saklondi ama khaktani
ꯂꯥꯏꯖꯒꯤ ꯒ꯭ꯌꯥꯟ ꯇꯥꯗꯕ ꯃꯇꯧꯗ ꯃꯩꯔꯥꯕ ꯂꯥꯏꯖꯗ ꯃꯉꯛꯇꯨ ꯍꯥꯏꯐꯦꯠ ꯏꯜꯂꯒ ꯍꯥꯏꯔꯛꯏ, ꯅꯪ ꯇꯧꯒꯗꯧꯗꯣ ꯇꯧꯔꯣ꯫ ꯋꯥꯍꯩꯗꯨꯗ ꯂꯥꯏꯖ ꯃꯪꯂꯝꯕꯗꯨ ꯁꯠꯇꯣꯛꯂꯒ ꯃꯥꯏ ꯂꯩꯗꯨꯅ ꯑꯅꯛꯄꯗ ꯂꯩꯕ ꯂꯩꯁꯤꯡ ꯑꯗꯨ ꯍꯦꯛꯄ ꯆꯠꯈ꯭ꯔꯦ꯫ ꯒꯥꯔꯗꯦꯟꯗꯨꯗ ꯁꯥꯠꯄ ꯌꯦꯡꯕꯗ ꯃꯤꯠ ꯄꯦꯟꯕ ꯂꯩ ꯑꯉꯧꯕ ꯈꯔ ꯍꯦꯛꯂꯨꯔꯦ꯫ ꯊꯪꯅꯕꯗ ꯂꯩꯔꯤꯕ ꯕꯅꯥꯅꯥ ꯐꯥꯝꯂꯣꯝꯗ ꯍꯥꯏꯐꯦꯠ ꯆꯪꯂꯛꯇꯨꯅ ꯂꯥ ꯃꯇꯣꯟ ꯑꯃ ꯊꯠꯂꯨꯔꯦ꯫ ꯃꯥꯅ ꯇꯧꯔꯤꯗꯣ ꯃꯩꯔꯥꯕꯅ ꯂꯦꯞꯂꯒ ꯀꯣꯏꯂꯩ ꯂꯩꯗꯅ ꯌꯦꯡꯂꯤ꯫ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯂꯥꯏꯖꯁꯨ ꯂꯥ ꯇꯣꯜꯂꯛ ꯑꯗꯨꯗ ꯂꯩ ꯈꯔ ꯍꯥꯞꯂꯒ ꯑꯃꯨꯛ ꯆꯪꯂꯛꯏ꯫ ꯑꯗꯨꯒ ꯐꯨꯔꯥ ꯃꯅꯥꯛꯇꯨꯗ ꯆꯪꯁꯤꯟꯈꯤꯗꯨꯅ ꯅꯥꯀꯟꯒꯤ ꯒ꯭ꯂꯥꯁ ꯆꯜꯂꯤꯕꯗꯣ ꯍꯥꯏꯐꯦꯠ ꯆꯤꯡꯊꯣꯛꯂꯒ ꯗꯨ ꯀꯦꯟꯗꯜꯗꯣ ꯂꯧꯊꯣꯛꯏ꯫ ꯌꯥꯝ ꯊꯨꯅ ꯇꯧꯕ ꯊꯕꯛꯅꯤ꯫ ꯎꯕꯃꯛꯇꯗ ꯈꯪꯉꯤ ꯂꯥꯏꯖ ꯊꯕꯛ ꯏꯪꯈꯥꯡ ꯑꯗꯣ ꯃꯆꯨ ꯇꯥꯅ ꯑꯃꯗꯤ ꯃꯔꯝ ꯆꯨꯝꯅ ꯇꯧꯕ ꯉꯝꯕ ꯅꯨꯄꯤꯅꯤ꯫ ꯃꯩꯔꯥꯕꯅ ꯌꯦꯡꯅ ꯂꯥꯏꯖꯅ ꯃꯩ ꯆꯨꯈꯠꯇꯨꯅ ꯐꯨꯔꯥꯗꯨꯗ ꯀꯠꯂꯤ꯫ ꯃꯇꯥꯡꯁꯤꯗ ꯊꯃꯣꯏꯗꯨ ꯅꯧꯔꯛꯇꯨꯅ ꯃꯄꯤ ꯏꯔꯥ ꯆꯦꯜꯂꯛꯏ꯫ ꯐꯨꯔꯥꯗꯨꯗ ꯇꯞꯅ ꯅꯥꯜꯂꯒ ꯁꯣꯡꯊꯥꯡꯅꯅ ꯍꯥꯏꯔꯛꯏ, ꯊꯣꯏꯕꯤ, ꯑꯩꯒꯤ ꯃꯐꯝ ꯃꯔꯥꯡ ꯈꯪꯗ꯭ꯔꯕ ꯄꯨꯟꯁꯤꯁꯤꯗ ꯅꯪꯒꯨꯝꯕ ꯊꯋꯥꯏ ꯃꯆꯥ ꯑꯃꯒꯤ ꯃꯃꯤꯁꯨ ꯇꯥꯈ꯭ꯔꯦ꯫ ꯆꯤꯆꯦꯗꯤ ꯀꯔꯤꯁꯨ ꯂꯩꯇꯦ꯫ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯩ ꯃꯅꯥ ꯑꯃꯃꯝꯇ ꯑꯣꯏꯔꯕꯁꯨ ꯀꯠꯇꯨꯅ ꯂꯥꯏꯔꯛꯃꯦꯟꯗ ꯅꯨꯡꯉꯥꯏꯅ ꯂꯩꯌꯨ꯫ ꯆꯤꯆꯦꯅ ꯃꯄꯨꯒꯤ ꯃꯐꯝꯗ ꯆꯦꯠꯅ ꯈꯨꯔꯨꯝꯖꯔꯛꯀꯦꯀꯣ꯫ ꯇꯥꯔꯛꯂꯤꯕ ꯃꯄꯤꯗꯨ ꯇꯩꯊꯣꯛꯅ ꯃꯃꯥꯏꯗꯨ ꯇꯞꯅ ꯂꯨꯞꯊꯈ꯭ꯔꯦ꯫ ꯃꯩꯔꯥꯕꯁꯨ ꯑꯋꯥꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯅꯃꯛ ꯅꯥꯊꯩꯔꯒ ꯂꯥꯏꯖꯕꯨ ꯅꯣꯛꯃꯤ ꯌꯦꯡꯂꯒ ꯋꯥꯈꯜꯗ ꯈꯜꯂꯤ, ꯀꯞꯄꯁꯨ ꯐꯖꯩ, ꯎꯕꯃꯛꯇꯗ ꯃꯉꯣꯟꯗ ꯎꯍꯟꯕ ꯉꯝꯕ ꯅꯪꯒꯤ ꯅꯒꯨꯟꯁꯤꯕꯨ ꯀꯩꯅꯣ? ꯃꯤꯅꯣꯛ ꯃꯥꯡꯂꯨꯔꯕ ꯄꯨꯟꯁꯤꯁꯤꯗ ꯅꯪꯅ ꯂꯥꯛꯇꯨꯅ ꯑꯃꯨꯛ ꯍꯟꯅ ꯃꯤꯅꯣꯛ ꯇꯝꯍꯟꯕꯤꯔꯤ꯫ ꯑꯉꯥꯎꯕ ꯅꯣꯡꯂꯩꯁꯦ ꯀꯟꯃꯟꯈ꯭ꯔꯦ꯫ ꯅꯨꯡꯁꯤ ꯅꯣꯡꯂꯩꯁꯤꯃꯗꯤ ꯑꯩꯒꯤ ꯃꯥꯌꯣꯛꯅꯕ ꯉꯝꯂꯣꯏꯗꯧꯔꯦ꯫ ꯑꯍꯤꯡ ꯇꯨꯝꯗꯅ ꯋꯥꯈꯜ ꯈꯜꯂꯒ ꯂꯧꯔꯤꯕ ꯐꯤꯔꯦꯞꯁꯤꯅ ꯍꯥꯏꯔꯤ, ꯄꯨꯟꯁꯤ ꯃꯊꯦꯜ ꯃꯌꯥꯝꯁꯦ ꯃꯍꯥꯎ ꯇꯪꯕꯗ ꯃꯣꯃ ꯃꯤꯅꯣꯛꯅ ꯊꯧꯅꯥ ꯑꯣꯏ꯫ ꯏꯁꯥꯒꯤꯗ ꯈꯜꯂꯤ ꯍꯥꯏꯔꯁꯨ ꯍꯥꯏꯔꯣ, ꯑꯩ ꯃꯤꯅꯣꯛ ꯄꯥꯝꯃꯤ꯫ ꯂꯧꯐꯝ ꯂꯩꯇꯗꯅ ꯄꯨꯟꯁꯤꯁꯦ ꯋꯥꯅ ꯈꯥꯡꯂꯛꯄꯅꯤ꯫ ꯑꯗꯨꯕꯨ ꯅꯪꯕꯨ ꯑꯍꯥꯟꯕ ꯎꯕꯗ ꯏꯐꯝꯗ ꯄꯤꯈꯤꯕ ꯃꯤꯅꯣꯛꯇꯨꯒꯤ ꯂꯃꯟ ꯑꯣꯏꯅ ꯅꯪꯕꯨ ꯄꯨꯟꯁꯤꯒꯤ ꯃꯃꯣꯟ ꯅꯣꯛꯍꯟꯒꯅꯤ꯫ ꯅꯪꯒꯤ ꯃꯤꯅꯣꯛꯀꯤ ꯃꯔꯨꯝꯗ ꯑꯩ ꯊꯃꯣꯏ ꯄꯦꯟꯅ ꯅꯪꯕꯨ ꯌꯦꯡꯂꯒ ꯅꯣꯛꯀꯅꯤ꯫ ꯂꯥꯏꯖ, ꯅꯪ ꯃꯩꯔꯥꯕꯒꯤꯅꯤ꯫ ꯃꯄꯣꯛ ꯂꯤꯁꯤꯡ ꯂꯩꯔꯝꯂꯁꯨ ꯃꯄꯣꯛ ꯈꯨꯗꯤꯡꯒꯤ ꯂꯥꯏꯖ ꯅꯪꯗꯤ ꯃꯩꯔꯥꯕꯒꯤꯅꯤ꯫ ꯐꯨꯔꯥꯗꯒꯤ ꯃꯥꯏ ꯂꯩꯊꯣꯔꯛꯄꯗ ꯃꯩꯔꯥꯕꯅ ꯃꯥꯕꯨ ꯃꯃꯣꯟ ꯅꯣꯛꯂꯒ ꯌꯦꯡꯂꯝꯕꯗꯨ ꯎꯕꯗ ꯃꯆꯤꯟꯗ ꯇꯞꯅ ꯁꯣꯜꯂꯤ, ꯃꯤꯅ ꯀꯞꯂꯒ ꯅꯣꯛꯑꯒ ꯌꯦꯡꯉꯤꯅꯦ꯫ ꯅꯨꯄꯥꯅꯕꯨ ꯑꯊꯣꯛꯅ ꯁꯛꯂꯣꯟ ꯌꯥꯝꯈ꯭ꯔꯦ꯫ ꯃꯥꯏꯊꯣꯡꯒꯤ ꯁ꯭ꯄꯤꯠ ꯕ꯭ꯔꯦꯀꯔ ꯌꯥꯝꯕ ꯅꯨꯄꯥꯁꯦ ꯒꯣꯂꯥꯏꯗ ꯑꯦꯛꯁꯤꯗꯦꯟ ꯊꯣꯛꯄꯗꯤ ꯁꯣꯏꯔꯣꯏ꯫ ꯅꯣꯡꯗꯝꯕꯒꯤ ꯄ꯭ꯔꯗꯛꯁꯦ ꯂꯥꯏꯖ ꯑꯩꯒ ꯊꯦꯡꯅꯔꯤꯁꯦ ꯀꯩꯒꯤꯅꯣꯕ? ꯑꯩꯕꯨ ꯀꯞꯁꯤꯔꯣ ꯅꯠꯇ꯭ꯔꯒ ꯅꯣꯛꯁꯤꯔꯥ?